ꯑꯩꯈꯣꯏ human race ꯑꯁꯤꯅ ꯇꯞꯅ ꯇꯞꯅ evolve ꯇꯧꯔꯛꯄꯒ ꯆꯞ ꯃꯥꯟꯅꯅ ꯑꯩꯈꯣꯏꯒꯤ technology ꯑꯁꯤꯁꯨ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ order ꯑꯃꯗ ꯇꯞꯅ ꯇꯞꯅ ꯆꯥꯎꯈꯠꯂꯛꯄꯅꯤ hunter gatherer ꯑꯃ ꯑꯣꯏꯅ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯑꯐꯪꯕ ꯆꯥꯗꯨꯅ ꯍꯤꯡꯂꯝꯕ ꯑꯩꯈꯣꯏ agriculture ꯍꯩꯔꯛꯇꯨꯅ ꯃꯐꯝ ꯑꯃꯗ ꯂꯦꯡꯗꯅ society ꯑꯃꯒꯨꯝ ꯂꯩꯕ ꯍꯧꯔꯛꯈꯤ society ꯑꯃꯒꯨꯝꯅ ꯑꯩꯈꯣꯏ human race ꯑꯁꯤꯅ ꯄꯨꯟꯁꯟꯅꯔꯒ ꯂꯩꯕ ꯍꯧꯔꯛꯄꯗꯒꯤ civilizationꯁꯨ form ꯇꯧꯔꯛꯈꯤ civilization form taurakpadagi chawkhatparomda mai onsanba haurakuna wheel puthoraki writing system lairakuna mathematics amadi astronomy gi matangda nainaba haurakhi science haibasa karino haiba khanglaktuna electricity amadi nuclear power na chingba maru oiba invention mayam ama puthoraki civilization amana chawkhatlamaga mutkhrabasu aikhoigi technology asidi lepa laitana mathang manau naina tapna chawkhatlagli haibadi aikoi human race ki progress asya lepa laitana khongjel amada cheli haibani adubu kariguma kanda aikoina matamga chanadaba technology yam wangba object sing leiramba marak ta hek thengnari samna hairabada ngasidagi chahi lising ani muki mamangda isingda lukhraba romance kangbugi jahasta computer yauramba adagi chahi lakh amamuk suraba surung amagi manungda power plant leiramba amadi chahi billions helaba nuclear reactor leirambana chingba thengnari haribo objects amadi technology asi laifam suktok thok tabana maram oiraga ngasi fawada kanamtana explain toba ngamdri mayamda ngasi aina tawjarakadoriba wari asidi aina mathakta haijakriba explain toba ngamdraba matamga chanadaba object sing leiramba asi matangda oina tawjaraaga haribo object amadi technology sing asi aikoi miyoibana saramba oigadoribra natraga aikoi human race asigi mamangda leirame haina khanariba advance oiba ancient civilization gi miyoi sing aduna sabo oiramgadoribra haibasa loibu fawba taraga khangminarasi 1937 da Tibet ta leiba Baian-Kara Mountain hariba mafam asida archaeologist Tripute na lead toba team amana expedition tobada granite na saba disc ki shape oiba nung chatlet ka taratruk thengnaki masigi nung sing asi inch ama muktang paba yamna perfect oiba hole mayai da yawba aduga hieroglyphs man mayek mayama ma hamba su thengnarami archaeologist sing aduna masigi mysterious oiba granite na saba nung sing asi khaknatana mafam aduda ariba matamgi advance oiba star map amadi humanoid figure oiba masa yamna paba makok yam chawba aikoina alien grace haina khangnaba species asiga hairap manaba beings amagi remains lairamba su thengnaki archaeologist sing aduna nung sing adu poraktuna carbon dating tawduna yengo matamdadi chahi lising tarani thoi hena helaba potsak ni haibasa khangba ngamke chahi lising tarani thoi gi mamangdadi aikoi miyoibana yot haibasa karino khangdriba matamni masigi matam asida lairamba miyoi sing aduna kari karamba khulai sijinaraga matau karamna granite kumba yamna kanma nung asida hieroglyphs manba mayek sing adu haamibano aduga mayaida yamna perfect oiba hole sing hulamiduna kamaina no khanmada makok ngawrame masida sunatana nung sing asida haamiba hieroglyphs manba mayek sing aduna kari harino haibasisu kanamtana translate toba ngamamde adubo Chinese professor Sum Nuina nung asida haamiba hieroglyphs mayamadu chahi kun chupna study tawrba matungda 1957 da translate toba ngamke yamna ngallikan matamda Prithvi gi mapandagi lakpa spacecraft ama Himalayan mountain range da crash tawkiba amadi crash aduda hinghoba survivor mayam adugi warini nungsing aduda haamba hieroglyphs manba writings aduna oiribadu writings aduda yaurambagi matungina spacecraft aduda lakiba being sing ada Dropa haina korome. The Dropa came down from the clouds in their aircraft. Our men, women and children hid in the caves 10 times before sunrise. When at last we understood the sign language of the Dropa, we realized that the newcomers had peaceful intentions. Masigi findings mayamasi 1962 da Professor Sum Nuina published tawki. Adubu magi findings mayamadu magi colleagues singnadi science fiction amagumna kalami serious oina launakide. Professor Sum Nui's findings mayamasi published tawkiba chahi taruk leirakanda haibidi 1968 da nung sing adu Russia da amuk leiramba thengnaki
Russian scientists nungsing adu sariba granite aduda kari composition yauge haina test tawruba matamda cobalt amadi atai heavy metal singi chang yamna yauba thengnake. Cobalt hariba heavy metal asi electrically conductive oiba metal ama oibana nungsing adu oscillograph haina khangnaba current amadi voltage onaba device asi sizinaduna test tawruba matamda matam amada nungsing asi electric charge yaurame haibai kudam fangbadagi nungsing asigi purpose ya electrical conductor ama oina sizinaramba yae haina scientist sing aduna haike. Masigi discovery sase hack tawkraba matungdagi Russia dagi nungsing ado mangkhraga 1974 da amuk China gi Banpo museum da lairamba thengnake. 1974 da Austrian engineer Ernst Wegner na mystery na pick thallaba nungsing ado yengba Banpo museum da chatke. Ernst Wegner na Banpo museum gi official sing aduda nungsing asigi matang da information hanguba matamda amta haira u haiba yakide. Adubu photo number gi ayaba de pirake. Chahidu maktada Sun Gods in Exile by David Gamon goba lairik amasu fonglake. Masigi lairik asida Dropa amadi nungsing adugi maramda full details sa yaurame. Sun Gods in Exile hariba lairik asida yawba wari asigi matungina 1947 da Oxford professor Carl Robin Evans na Baian-Kara Mountain da expedition chatpa matamda Dropa haina khangnaba being sing asiga thengnake. Mafam aduda mahakna matam kuina laiduna Dropa gi marol amadi history sing makoi gi religious leader Lurgan La kauba beings asidagi khangmangamke. Lurgan La na mawanda Dropa sa Sirius haina khangnaba star system asida laiba planet amadagi art exploratory mission amoina sahi lising tarani thoi muki mamangda lakpada makoi gi spaceship adu malfunction torokpadagi Himalaya da thengjanduna kai ki hairi. Makoi gi spaceship adu kai ki badagi nauna amuk hana sage hairasu raw material laitabana maram oiraga art stuck toraga hojik fawa lairibani haina hairake. Masigi Sun Gods in Exile hariba larik asida yauriba wari asi Dr. Carl Robin Evans ki journal dagi loktorakpani. Mahaki journal adudadi pictures yaurame. Masigi picture asida yauriba beings ani asi Dropa singi ruler ni mamingna Huipala amadi Bisla kawi. Journal aduda Dropa sing asi yamna pikpa height 4.2 muk wangaga kg kuntra muktang lumba being sing ni haina su yauri. Dropa amadi makoigi mystery na pik thallaba nungsing adugi wari adu tabadagi 1994 da German scientist Hartwig Hausdorff na nungsing adu yengba China gi Banpo museum da chatke. Adubu nungsing ada museum aduda lairamdabadagi official sing da hangubada mathak thongbagi order dagi thugai khre haina hairake. Madudagi Hausdorff na Tibet ki mountain da lai hariba Dropa haina khangnaba being sing asigi matang da thijalubada Chinese government na Dropa amadi dig shape oiba nungsing adu asengbagi laiba pot nate wathi ni haina hairake. Amadi China dagi thado yam thuna chatkina basu khangalaki haire. In 1901 da Antikythera haina khangnaba Greece da leba island macha asigi hek manakta mioi group amana diving torubada ancient Romans kangbu na sizinaramba jahas atekpa ama leramba thengnake. Jahas adugi manungda diversing aduna changduna yengubadadi chahi lising ani helaba mamal yamlaba Greeks ki artifacts mayam ma yauramke. Leibak na saba decoration fajana toraba chapu coins amadi matam kuina ising da lairubagi kokfai suja kasalaba nung onba khra hauraaba amadi bronze na saba potsak amaga yauramke. Potsak sing adu surface da pukhala aba matungda authority laktuna museum da thamnabagi damakta puraga chatche. Coins amadi leibak na saba chafu sing adudi museum da display tawduna thamke. Aduga atopa nung onba hauraba potsak adudi karino khangdaba na maram oiraga ignore tawduna museum gi storeroom aduda thamke. Adubu chahi ani lairaga 1903 da archaeologist Valerius Stace na potsak adu karino haibasa khangningbadagi yam kupna yengubadadi gear manba potsak mayam ama yauraga laiba uwa famke. Mahaki wakalda potsak asi astronomical clock kumu oiramgani
haina khandana mahaki findings adu local newspaper sing da publish tawke adubu mainstream archaeologists singna magi idea adubu mawa lobiramde maramdi jahas aduna loop kriba matam haibidi chahi lising ani muki mamang aduda astronomical clocks habada darkar tariba gear sing adu saba ngambagi technology asi leitriba oibagine tasengna maki hairagadi astronomical clock kuma sabada changba afaba makhalgi gear sing asi 14th century da puthokibane mainstream scientists singna karem nabibadai archaeologist Valerio Steso potsak adugi matang da thijan ba lepke amadi potsak adu museum adugi storeroom da thamjanke chahi yankai hena ignore tawduna museum gi mamlaba ka chenam da taduna leiruraba object asi 1951 da Yale hariba lam aduda leiba professor Derek J.D. Solar Prize na amuk thijan ba horake Derek J.D. Solar Prize na matam aduda ancient clock mayam gi maramda research tawrubada masigi Antikythera hariba Greek ki island macha asigi manakta fangkiba mysterious oiba astronomical clock ne hariba potsak asigi maramda khangakpadagi museum aduda chatuna object adubu puraktuna thijan ba horake artifacts asi icham chamba potsak amadi natre habasya khangmadagi price na chahi kulum doi chupna thijal akanda 1974 da nuclear physics amagi matengdagi x-ray amadi gamma ray sizinaduna potsak aduda yengo matamda gear size makal mayam amana mayai da yam chawba gear amada loina connect tawnaraga leramba tengnake gear sing aduna lengak matamda object adugi mamai da yawriba gari gi kata man potsak ada lengak kadoini haibasa khangba ngamke adubu masigi object asidi gari gi tapta matam gu matak na potsak ti oiramde object asi karida exactly sizinanaba no haiba khangba ngamdraba su analog computer amani haina Derek J.D. Solar Prize na haike matau karamna chahi lising ani hena ising da lairuraba jahas asida Antikythera mechanism haina khangnaba computer asi yawramino khanmeda scientist mayam mako ngauke. Nothing like this instrument is preserved elsewhere. Nothing comparable to it is known from any ancient scientific text or literary allusion. It is a bit frightening to know that just before the fall of their great civilization, the ancient Greeks had come so close to our age, not only in their thought but also in their scientific technology. 2009 yoksalakpa matamdadi technology su yamna chawkhatlabana maram oiraga scientists singna afaba makhalgi equipment sing sizinaduna scan kayarak torba matungda Antikythera mechanism haina khangnariba analog computer asi chahi lising ani muki mamangda haibadi isingda loop trikanda kamaina toramba yabage haibagi 3D model oina construct tawduna study tawba horake object asida tongan makhalgi advanced oiba gear kuntra machine gumba equipment ama sizinaraga phajana hapakpagi moongda leramba thengnake object aduda yawriba gear sing adu kadaidagi lakpano haina kok ngawri kan timing asida machine gumba equipment ama sizinaraga gear sing adu phajana hapakpagi kudam fangbasi ubada scientist sing adu kok lekhatlami gear sing adu lengakpada object adugi mamai de yawriba gari gi kata man potsak adu lengakani haibasidi makoina su khangame gari gi kata na lengakpadadi aikoida matam takpani adu masigi device asigi mamai de yawriba kata asina lengakpadadi kari takadoino haiba hojik pawa khangdriba na maram oiraga device asi kari da sizina nabano kadai dagi lakpano haibasa 100% sure oina kanamtan haiba ngamdri adu device asi kari oiramba yabage haibagi tongan ba theory kaya amadi lerame ahanba theory da masigi device asi Atlantis haina khangnaba Prithvi-da yamna ngallikan matamda leramba advanced oiba civilization asidagi lakpa technology ama oiramgani haide maramdi Atlantis natana ngallikan matamda leramba civilization amtana masigi device asi saba ngambagi technology leite haina so haide ani suba theory dana masigi device asi alien reptilians kambuna saramba doomsday device oiramgani haibasini doomsday device haibadi ekoigi Prithvi-da leriba thawai panba jiba sing asibo loisannaba khulai makhal amani device asina timer gi mongda oiramduna doomsday weapon adubu karam kanda Prithvi-da sizinagani haibagi matam taknaba oiramba yai hairi aduga iroi loiba theory dana masigi Antikythera device amadi magi finding sing asi scientist singna semjan sajanba hoax oiramgani haibasini amabu oire masigi Antikythera device asa mangkhigadoba nattabanina
ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯁꯥꯏꯟꯁ ꯑꯦꯟ ꯇꯦꯛꯅꯣꯂꯣꯖꯤ ꯆꯥꯎꯈꯠꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯗꯤꯚꯥꯏꯁ ꯑꯁꯤ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄꯅꯣ ꯑꯃꯗꯤ ꯃꯥꯒꯤ ꯑꯁꯦꯡꯕ ꯄꯔꯄꯁ ꯑꯁꯤꯅ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯁꯣꯏꯗꯅꯃꯛꯀꯤ ꯈꯪꯉꯛꯈꯤꯅꯤ ꯍꯥꯏꯕꯁꯤ ꯍꯥꯏꯖꯔꯝꯒꯦ꯫ ꯆꯥꯏꯅꯥꯒꯤ ꯆꯤꯡꯍꯥꯏ ꯄ꯭ꯔꯣꯚꯤꯟꯁꯇ ꯂꯩꯕ ꯇꯣꯁꯨ ꯍꯥꯏꯅ ꯈꯪꯅꯕ ꯂꯦꯛ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯃꯥꯎꯟꯠ ꯕꯥꯏꯒꯣꯡ ꯍꯥꯏꯅ ꯈꯪꯅꯕ ꯄꯥꯏꯔꯥꯃꯤꯗ ꯁꯦꯞ ꯑꯣꯏꯕ ꯃꯥꯎꯟꯇꯦꯟ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯥꯎꯟꯇꯦꯟ ꯑꯁꯤꯗ ꯂꯩꯕ ꯁꯨꯔꯨꯡ ꯑꯃꯗ ꯆꯥꯏꯅꯤꯁ ꯑꯥꯔꯀꯤꯑꯣꯂꯣꯖꯤꯁ ꯕꯥꯏ ꯋꯨꯅ 1996ꯇ ꯑꯦꯛꯁꯄ꯭ꯂꯣꯔ ꯇꯧꯔꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯊꯥꯖꯗꯕ ꯂꯩꯔꯝꯒꯅꯤ ꯁꯨꯀꯟ ꯈꯜꯂꯨꯗꯕ ꯄꯣꯠꯁꯛ ꯈꯔ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯣꯠ ꯑꯇꯦꯛ ꯑꯀꯥꯏ ꯃꯌꯥꯝ ꯑꯃ ꯇꯥꯔꯒ ꯂꯩꯔꯝꯕꯗ ꯅꯠꯇꯅ ꯁꯦꯞ ꯌꯥꯝꯅ ꯑꯣꯗ ꯑꯣꯏꯕ ꯅꯨꯡ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯕꯁꯨ ꯊꯦꯡꯅꯈꯤ꯫ ꯑꯗꯨꯕꯨ ꯕꯥꯏ ꯋꯨꯅ ꯑꯦꯛꯁꯄ꯭ꯂꯣꯔ ꯇꯧꯕ ꯑꯗꯨꯗ ꯊꯦꯡꯅꯕ ꯈ꯭ꯋꯥꯏꯗꯒꯤ ꯃꯤꯁꯇꯔꯤꯌꯁ ꯑꯣꯏꯕ ꯄꯣꯠꯁꯛꯇꯤ ꯃꯥꯎꯟꯠ ꯕꯥꯏꯒꯣꯡ ꯍꯥꯏꯔꯤꯕ ꯃꯥꯎꯟꯇꯦꯟ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯌꯣꯠꯀꯤ ꯄꯥꯏꯞ ꯃꯌꯥꯝ ꯑꯃꯒ ꯐꯨꯝꯃꯒ ꯂꯩꯔꯝꯕ ꯑꯁꯤꯅꯤ꯫ ꯃꯥꯎꯟꯠ ꯕꯥꯏꯒꯣꯡꯒꯤ ꯑꯉꯛꯄꯁꯤꯗꯤ ꯂꯣꯏꯕ ꯅꯥꯏꯔꯔꯣꯏ꯫ ꯍꯥꯏꯕꯗꯤ ꯕꯥꯏ ꯋꯨꯅ ꯆꯪꯉꯛꯏꯕ ꯁꯨꯔꯨꯡ ꯑꯗꯨꯁꯨ ꯅꯦꯆꯔꯦꯂꯤ ꯐꯣꯝ ꯇꯧꯕ ꯁꯨꯔꯨꯡ ꯑꯣꯏꯔꯝꯈꯤꯗꯦ꯫ ꯃꯔꯝꯗꯤ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯆꯪꯐꯝ ꯑꯦꯟꯇ꯭ꯔꯥꯟꯁ ꯑꯗꯨ ꯇ꯭ꯔꯥꯏꯡꯒꯨꯂꯔ ꯁꯦꯞ ꯑꯣꯏꯕ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯥꯎꯟꯠ ꯕꯥꯏꯒꯣꯡꯗ ꯑꯥꯔꯇꯤꯐꯤꯁꯤꯌꯦꯂꯤ ꯁꯦꯝꯃꯝꯕꯅꯤ ꯍꯥꯏꯕꯁꯦ ꯈꯪꯕ ꯉꯝꯈꯤ꯫ ꯑꯗꯨꯒ ꯃꯥꯎꯟꯠ ꯕꯥꯏꯒꯣꯡ ꯑꯁꯤꯁꯨ ꯃꯥꯎꯟꯇꯦꯟ ꯑꯣꯏꯔꯝꯈꯤꯗꯦ, ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯁꯥꯔꯝꯕ ꯌꯥꯝꯅ ꯆꯥꯎꯕ ꯄꯥꯏꯔꯥꯃꯤꯗ ꯑꯃ ꯑꯣꯏꯔꯝꯈꯤ꯫ ꯃꯥꯎꯟꯠ ꯕꯥꯏꯒꯣꯡꯒꯤ ꯃꯔꯝꯗ ꯁꯥꯏꯟꯇꯤꯁꯁꯤꯡ ꯑꯗꯨꯅ ꯊꯤꯖꯤꯟꯕ ꯍꯦꯜꯂꯤ ꯃꯈꯩ ꯃꯀꯣꯛ ꯉꯥꯎꯕꯁꯨ ꯁꯨꯝ ꯍꯦꯜꯂꯛꯈꯤ꯫ ꯕꯩꯖꯤꯡ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯖꯤꯑꯣꯂꯣꯖꯤꯅ ꯌꯣꯠꯀꯤ ꯄꯥꯏꯞꯁꯤꯡ ꯑꯗꯨ ꯁ꯭ꯇꯗꯤ ꯇꯧꯔꯨꯕ ꯃꯇꯝꯗ ꯆꯍꯤ 1.5 ꯁꯨꯔꯕ ꯄꯥꯏꯞꯁꯤꯡꯅꯤ ꯍꯥꯏꯕꯁꯦ ꯈꯪꯕ ꯉꯝꯈꯤ꯫ ꯃꯁꯤꯒꯤ ꯃꯥꯏꯟ ꯕꯣꯒ꯭ꯂꯤꯡꯁ ꯑꯣꯏꯔꯕ ꯐꯥꯏꯟꯗꯤꯡꯁꯤꯡ ꯑꯁꯦ ꯎꯕꯗꯒꯤ ꯃꯈꯥ ꯇꯥꯅ ꯑꯦꯛꯁꯀꯦꯚꯦꯁꯟ ꯇꯧꯔꯨꯕꯗ ꯃꯥꯎꯟꯠ ꯕꯥꯏꯒꯣꯡꯗ ꯐꯨꯝꯗꯨꯅ ꯂꯩꯔꯝꯃꯤꯕ ꯄꯥꯏꯞꯁꯤꯡ ꯑꯁꯤ ꯌꯥꯝ ꯄꯤꯛꯄꯗꯒꯤ ꯍꯧꯔꯒ ꯑꯩꯈꯣꯏꯅ ꯅꯦꯠꯂꯒ ꯆꯠꯄ ꯌꯥꯕꯒꯤ ꯁꯥꯏꯖ ꯑꯣꯏꯕ ꯄꯥꯏꯞ ꯐꯥꯎꯕ ꯐꯨꯝꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯑꯩꯈꯣꯏ ꯃꯣꯗꯔꯟ ꯍ꯭ꯌꯨꯃꯦꯟꯁꯅ ꯃꯦꯇꯥꯂꯔꯖꯤ ꯍꯥꯏꯔꯤꯕ ꯌꯣꯠꯀꯨꯝꯕ ꯁꯨꯡꯕꯒꯤ ꯄ꯭ꯔꯣꯁꯦꯁ ꯑꯁꯤ ꯈꯪꯉꯛꯄꯗꯤ ꯆꯍꯤ 10,000 ꯃꯨꯛꯇ ꯉꯥꯏꯔꯤ꯫ ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯆꯍꯤ 1.5 ꯃꯨꯛꯀꯤ ꯃꯃꯥꯡꯗ ꯌꯣꯠꯀꯤ ꯄꯥꯏꯞ ꯃꯈꯜ ꯃꯈꯜꯁꯤꯡ ꯑꯁꯤ ꯂꯩꯔꯝꯃꯤꯅꯣ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯣꯜꯚ ꯇꯧꯕ ꯉꯝꯗ꯭ꯔꯤꯕ ꯑꯥꯔꯀꯤꯑꯣꯂꯣꯖꯤꯁꯁꯤꯡꯕꯨ ꯃꯀꯣꯛ ꯉꯥꯎꯍꯜꯂꯤꯕ ꯃꯤꯁꯇ꯭ꯔꯤ ꯑꯃ ꯑꯣꯏꯔꯤ꯫ ꯌꯣꯠꯀꯤ ꯄꯥꯏꯞꯁꯤꯡ ꯑꯁꯤ ꯀꯅꯥꯅ ꯁꯥꯔꯝꯕꯅꯣ, ꯀꯔꯤ ꯇꯧꯕꯗ ꯁꯤꯖꯤꯟꯅꯅꯕꯅꯣ ꯍꯥꯏꯕꯁꯤ ꯆꯞ ꯆꯥꯅ ꯈꯪꯕ ꯉꯝꯗ꯭ꯔꯤꯀꯥꯟ ꯇꯥꯏꯃꯤꯡ ꯑꯗꯨꯗ ꯃꯥꯎꯟꯠ ꯕꯥꯏꯒꯣꯡꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯇꯣꯁꯨ ꯍꯥꯏꯔꯤꯕ ꯂꯦꯛ ꯑꯁꯤꯗꯁꯨ ꯄꯥꯏꯞ ꯃꯌꯥꯝ ꯑꯃ ꯋꯥꯇꯔ ꯂꯦꯚꯦꯜꯒꯤ ꯃꯈꯥꯗ ꯑꯃꯗꯤ ꯃꯊꯛꯇ ꯂꯩꯔꯝꯕ ꯊꯦꯡꯅꯕꯗꯒꯤ ꯑꯥꯏꯗꯤꯌꯥ ꯑꯃꯗꯤ ꯂꯥꯛꯄ ꯍꯧꯔꯛꯈꯤ꯫ ꯔꯤꯁꯔꯆꯔ ꯈꯔꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯄꯥꯏꯞꯁꯤꯡ ꯑꯗꯨ ꯇꯣꯁꯨ ꯍꯥꯏꯔꯤꯕ ꯂꯦꯛ ꯑꯁꯤꯗꯒꯤ ꯏꯁꯤꯡ ꯆꯤꯡꯈꯠꯇꯨꯅ ꯄꯥꯏꯔꯥꯃꯤꯗ ꯑꯗꯨꯗ ꯄꯨꯔꯛꯇꯨꯅ ꯀꯨꯂꯤꯡ ꯄꯔꯄꯁꯀꯤꯗꯃꯛ ꯁꯤꯖꯤꯟꯅꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯇꯣꯁꯨ ꯍꯥꯏꯔꯤꯕ ꯂꯦꯛ ꯑꯁꯤꯗꯤ ꯊꯨꯝꯍꯤ ꯆꯦꯟꯕ ꯂꯦꯛ ꯑꯃ ꯑꯣꯏꯕꯅ ꯄꯥꯏꯞꯁꯤꯡ ꯑꯗꯨ ꯑꯦꯂꯦꯛꯇ꯭ꯔꯣꯂꯥꯏꯁꯤꯁ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯁꯦꯁ ꯑꯁꯤ ꯇꯧꯕꯗ ꯁꯤꯖꯤꯟꯅꯔꯝꯒꯅꯤ ꯍꯥꯏꯕ ꯊꯤꯑꯣꯔꯤ ꯑꯃꯁꯨ ꯊꯣꯛꯂꯛꯈꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯏꯁꯤꯡꯗ ꯏꯂꯦꯛꯇ꯭ꯔꯤꯛ ꯀꯔꯦꯟ ꯊꯥꯖꯤꯟꯕ ꯃꯇꯝꯗ H2O ꯍꯥꯏꯔꯤꯕ ꯋꯥꯇꯔ ꯃꯣꯂꯤꯀꯨꯜ ꯑꯁꯤ ꯈꯥꯏꯗꯣꯛꯅꯈꯤꯗꯨꯅ ꯑꯣꯛꯁꯤꯖꯦꯟ ꯑꯃꯗꯤ ꯍꯥꯏꯗ꯭ꯔꯣꯖꯦꯟ ꯑꯦꯇꯣꯝ ꯐꯣꯔꯝ ꯇꯧꯏ꯫ ꯁꯣꯜꯠ ꯋꯥꯇꯔꯅ ꯐ꯭ꯔꯦꯁ ꯋꯥꯇꯔꯗꯒꯤ इलेक्ट्रिकल कंडक्टिविटी वांगबा हेनबना मरम ओइरगा वाटर मॉलिक्यूल्सिंग अदु ऑक्सीजन एटॉम अमदि हाइड्रोजन एटॉम ओइना तोंगान तोंगाना याम लाइना खाइदोकनबा ngamhali aduga hydrogen hariba element asidi aikoina oil refining tobugumba fruit processing tobugumba da sizinabada natana fuel oina su sizinaba yaba yamna kanaba element amani Beijing Institute of Geology na pipesing adugi composition adu mu yengubu matamda 30% di iron oiramaga silicon dioxide ki changsu yam wangna yoramba thengnaki silicon dioxide asi quartz hariba electric sungba ngamba mineral asida khwaidagi chang yamna yawba compound amakhani isam samna hairabada quartz asi silicon dioxide ki crystalline oiba form ne pipesing asigi composition da iron amadi silicon dioxide ki mathakta calcium oxide haina khangnaba highly reactive oiba chemical compound asi yoramba su thengnaki pipe asida yormiba composition sing asi yamna interesting oiba material ngaktani haibadi iron na heat amadi electricity conduct tawba ngamba material ni aduga quartz hariba mineral asina maonda khitang pressure guma pibeda piezo electric effect ki thawong asi thoktuna electricity generate tawba ngamba potsak ni aduga pipe asida yormiba calcium oxide asisu yamna highly reactive oiba compound amani calcium oxide hariba potsak asi atai kemta natte aikoina yunggi phaklang daga haibada sizinaba sunu aduni masigi calcium oxide hariba chemical compound asi isinga hek thengnabada exothermic reaction thoi
haibadi heat generate tawi haibani aikoina yumgi ranga haibada sizinaba sunuda ising thadabada prik sawda exothermic reaction thoibani calcium oxide kg ahum mukta ising liter ama yanchanma matamda tholakpa exothermic reaction aduna half megajoule of energy generate tawi isam samna harabada petrol pipa ama burn tawbada generate torokpa energy do aduga manai haibani aduga aikoina exothermic reaction thoktuna lairiba calcium oxide adudagi ising adu amuk hek lokthokpaga reaction adu lepkiduna magi hanagi original form adu da mu hanjanki aikoina lepa laitaba water source ama haibadi lake kumba amadagi ising thajanba ngammadi masigi process asi hanjan tawduna loiba naidaba energy sungba yadoribani Mount Baigongi pipe sing asida yauriba material mayam asina tawriba mathau sing asa punchan naraga mu yengse heat amadi electricity conduct tawba iron pipe aduda ising chelakpadagi isingi pressure aduna maram oiraga quartz ki piezo electric effect adu thoktuna electric current generate tawraani electric current aduna salt water aduda yauriba water molecule adu hydrogen atom amadi oxygen atom oina tongan khaidora ani adagi pipe adugi manungda yauriba calcium oxide aduna isinga hek thengnabada exothermic reaction thoktuna heat generate tawraani heat generate torokpadagi hydrogen atom adu expand toroktuna quartz hariba mineral aduda henna pressure pisanduna watt yam chawna electricity generate tawraani masigi process asi manak nakpada water source ama lairiba makai hanjan lepa laitana tawba yabana electric energy su loiba naidana unlimited amount of puthokpa yarane masigi process asi Egypt ki pyramid of Giza da su tawwe haina scientist singna haikiba su lairabane maram asina Egypt ki Great Pyramid of Giza gomna Mount Baigongi pyramid asisu power plant oiramgani haiba theory ase lakibane adubu masigi power plant asina generate torokpa electric energy asi harness kamain tawgani haiba sidi Nikola Tesla natana kanamtana khanglamde Nikola Tesla na pyramid power plant theory ki concept asi lauduna P3B pumba free energy pige haiba wakalonda sakiba magi Warden Cliff Tower adubu oil amadi natural gas na chingba non renewable resource sing that invest toba chenjao paiba powerful aba businessman sing na pam dabadagi Nikola Tesla da funding torma punamak lefanduna project adu mai pakhan kide chahi lakh ama makhai mamang da leramba power plant asi aikoi human na sabadi suoi oiramaroi masi aikoi gi mamang da leramba advanced orba ancient civilization gi mio singna saramba ama natraga alien kangbuna makoi gi spacecraft sing adugi power generate tawnaba saramba ama ani sigi manungda amadi oiramgani haibase haijaningi Francis Perrin hariba physicist asina Africa gi Gabon hariba mafam aduda leiba oklo mine dagi fangakpa uranium ore ama examine tawduna leirame mahakna magi career da masigumba uranium ore kaya ama examine tawkhre adubo handaki Africa dagi purakiba uranium ore asidi hana mana thengnakiba sing aduga yam sathina khenarame uranium ore adu examine tawba loisalakpada masibu oithokpa yaba potlane haibu wakhal lama khalake mahakna adugi wakhal adu kaigidamakta khala ino haiba matamda chahi billions ani hen helaba uranium ore aduda nuclear fission tawduna leramba thengnabadagi nuclear fission hariba process asi nature da matanda tawjaba haibasa impossible ni supoi oithoroidaba pone aikoi gi universe asi lairiba potsak khudima numit planet aikoi na sor holiba nungsit punamak atoms na sariba ni masigi atom asi tangkai khaidokpa matamda energy ama thadore hariba energy asi harness tawduna aikoi gi phone charge tawbada adagi city ama mai thanbada amadi atom bomb oina sijinaba su yaribani masigi atom ama tangkai khaidokpa sibu aikoina nuclear fission haina khangnai hariba nuclear fission gi process asi tawnaba honabada yamna high quality oiba uranium gumba natraga plutonium gumba fuel oibada sijinaba yaba element asi darkar tarame aduga masigi element sing asi fajana refine tawnaba honabada pure water darkar tai aduga pure water asi artificially sungba natradi naturally fangde nuclear fission gi process asi tawnaba honabada changba water asi nuclear power plant da thajan rikanda
mangonda yawa mineral sing asi loina lokthoaga filter torba matungda distill amuk toroga thajan doribani karigumba any mineral gumba yamna small amount yawramadi nuclear fission adu tawroi doribani maram asina Francis Perrin examine tawriba chahi billions ani helaba uranium ore aduna nuclear fission tawramibadu kamaina no khanbada makok ngawrame khanba yaba khallaba matungda gyan taraktabadagi magi findings sing adugi matangda magi colleagues sing study tawminaki magi colleagues sing adusu gyan taraktabadagi conclusion da uranium asi by any means tawraga naturally nuclear fission tawbo oiramgani haina conclude tawki adubu American chemist Glenn Seaborg ngadi yaninglamde mahaki matungina uranium 235 na naturally nuclear fission tawba haibase oithoktabani haire maramdi nuclear fission nama tawba haibasida pure water changi aduga pure water asi naturally occur tawdaba potsak amani hauzik aikoigi nuclear power plant sing da sijinariba ising sing asi artificially aikoi human create torba pure water ngaktani adubu chahi billion ani muki mamang haibidi aikoi Prithvida life form amta laitri haina aikoina khanba timeline asida nuclear fission tawba uranium ore ma leirame haibase thajadabadagi makha tana Africa gi Gabon da leiba Oklo mine da investigation tawrubada nuclear fission tawkibagi byproducts mayam ma leiramba su fangba ngamke masina takpadi ngasidagi chahi billion ani gi mamangda nuclear reactor ma leirami hariba nuclear reactor asida nuclear fission fajana tawki haibase khangba ngamke nuclear reactor asi leirame aduga fajana matam sangna operate torame haibasi confirm oire adubo hariba nuclear reactor asi chahi billion ani gi mamangda kanana saramba oidoribano haiba wahang asini hauji mayam hangnaribase conspiracy theories singi matung inadi masigi Gabon gi nuclear power plant asi Prithvida yamna ngallikan matamda laamba alien race amana saramba ama natraga aikoi gi human race asigi mamangda leirame haina khanariba advance oraba civilization gi miyoi singdana saramba ama ani sinatana atai atopa possibility amta laite haina hairi adubu skeptics singnadi nuclear fission adu naturally mathanda tawjabani haina hauzik so hairi mayam ngasigidi matang ase loisinjarage wari asibu nungarabdi like and subscribe tawsanbiramo mathangda amuk thengnarase